ꯐꯖꯩꯅꯦ ꯐꯖꯩ ꯌꯥꯝꯅ ꯇꯨ ꯁꯒꯣꯜ ꯃꯥꯡꯉꯥꯏꯗꯣ ꯁꯤ ꯂꯝꯕꯤ ꯆꯠꯇꯣꯏ ꯐꯣꯟ ꯇꯧꯗ꯭ꯔꯗꯤ ꯗꯥꯏꯔꯦꯛ ꯆꯪꯒꯅꯤꯀꯣ ꯌꯧꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡꯈꯨꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯨꯗ ꯃꯥꯝ ꯑꯃ ꯂꯩꯌꯦ ꯃꯥꯃꯣꯏꯗ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯥꯃꯣꯏꯗ ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄꯗꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯥꯃꯣꯏꯒꯤ ꯁꯤ ꯍꯤꯡꯒꯣꯜꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯗ ꯏꯟ ꯑꯃꯁꯨ ꯊꯥꯔꯤꯕꯀꯣ ꯑꯗꯨꯗꯣ ꯏꯟꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯣꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯨ ꯀꯣ ꯄꯨꯈ꯭ꯔꯤꯁꯦ ꯏꯀꯥꯏ ꯊꯕꯤ ꯀꯩꯀꯥꯁꯨ ꯂꯣꯏ ꯊꯥꯏ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯏꯟ ꯁꯣꯟꯒꯦ ꯍꯥꯏꯔꯣ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯣ 까비라. ꯅꯠꯇꯦꯍꯦ ꯇꯨꯡꯍꯟꯕꯤꯔ ꯈꯪꯗꯦ ꯇꯨꯡꯍꯟꯕꯤ ꯃꯥꯜꯂꯦ ꯂꯧꯁꯜꯂꯛꯑꯣꯔꯥ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯩꯒꯤ ꯍꯪꯉꯣ ꯂꯧꯁꯟꯕ ꯌꯥꯕ꯭ꯔꯥ ꯂꯩ ꯐꯖꯩꯅꯦ ꯐꯖꯩ ꯌꯥꯝꯅ ꯍꯔꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯉꯥ ꯐꯥꯕꯁꯦ ꯉꯥ ꯑꯃ ꯂꯥꯛꯑꯝꯃꯦ ꯅꯍꯥꯟꯃꯨꯛ ꯑꯁꯣꯝꯗ ꯑꯍꯨꯝꯂꯛ ꯃꯩꯔꯛ ꯆꯤꯡꯕꯗꯗꯤ ꯂꯛꯈꯤꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯆꯤꯡꯕꯗ ꯑꯗꯨꯝ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯉꯥꯁꯦ ꯂꯧꯁꯜꯂꯝꯗꯣꯏꯔꯣ ꯑꯗꯨꯝ ꯊꯥꯗꯈ꯭ꯔꯒꯦ ꯑꯗꯨꯝ ꯏꯟꯁꯤꯗ ꯍꯥꯞꯄꯤꯈ꯭ꯔꯒꯦ ꯑꯃꯨꯛ ꯆꯠꯂꯣ ꯑꯃꯨꯛ ꯆꯠꯂꯣ ꯑꯣ ꯆꯥꯛꯁꯨ ꯊꯥꯕꯤ ꯃꯥꯜꯂꯦꯀꯣ ꯑꯃꯨꯛ ꯆꯠꯂꯣ ꯁꯥꯟꯅꯔꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯁꯣꯟꯁꯤ ꯊꯔꯣꯁꯨ ꯍꯧꯔꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯁꯤꯗ ꯍꯌꯤꯡ ꯈꯣꯏꯁꯨ ꯂꯣꯏꯀꯣ ꯍꯌꯤꯡ ꯈꯣꯏ ꯌꯦꯡꯉꯨꯗꯨ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯌꯦꯡꯉꯨ ꯏꯀꯥꯏꯊꯕꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯁꯤꯡꯖꯨ ꯆꯥꯗꯤ ꯍꯥꯎꯔꯅꯤ ꯁꯤꯗ ꯑꯕꯦꯝꯃ ꯂꯩꯔꯦ ꯑꯕꯦꯝꯃ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯍꯥꯏꯗꯣꯛꯑꯝꯃꯣ ꯕꯔꯇꯤꯅꯥ ꯑꯋꯥꯊꯕꯤ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯌꯥ ꯈꯨꯄꯥꯟꯁꯦ ꯀꯔ ꯏꯅꯩꯌꯦ ꯑꯁ ꯍꯨꯏ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯍꯜꯂꯛꯀꯦ ꯃꯌꯥꯝ ꯈꯨꯐꯖ ꯑꯝꯇ ꯁꯤꯗ ꯂꯩꯔꯦ ꯍꯨꯏ ꯌꯥꯝ ꯐꯖꯕ ꯑꯃ ꯀꯤꯗ꯭ꯔꯣꯅ ꯍꯨꯏꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯌꯦꯟ ꯃꯌꯥꯝ ꯂꯣꯏ ꯑꯕꯦꯝꯃ ꯃꯆꯥꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛꯀ ꯊꯥꯕꯤꯔꯤ ꯃꯥ ꯆꯦꯡ ꯊꯥꯕꯤꯔꯣ ꯑꯕꯦꯝꯃ ꯁꯦ ꯅꯪꯅ ꯃꯤꯗꯣ ꯁꯤꯗ ꯑꯝꯇ ꯍꯧꯅ ꯍꯥꯏꯗ꯭ꯔꯣ ꯕꯔꯇꯤꯅꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯀ꯭ꯂꯥꯁ 2 ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯟ ꯃꯆꯤꯟꯖꯥꯛꯀ ꯊꯥꯕꯤꯔꯤꯁꯦ ꯑꯉꯥꯡꯁꯦ ꯁꯤꯗ ꯊꯣꯡꯒꯥ ꯂꯩꯔꯦ ꯁꯤꯗ ꯂꯩ ꯐꯖꯕ ꯑꯃꯁꯨ ꯁꯥꯠꯂꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯔꯣꯁ ꯐꯖꯕ ꯑꯃꯁꯨ ꯁꯥꯠꯂꯦꯀꯣ ꯁꯤꯗ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨ ꯂꯩꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯅꯨꯡꯁꯤꯌꯦ ꯈꯨꯅꯨ ꯑꯅꯤ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯀꯧꯔꯤꯅꯤꯀꯣ ꯆꯥꯕꯒꯤ ꯇꯨ ꯄꯥꯏꯊꯔꯛꯑꯦ ꯁꯤꯗ ꯂꯥꯛꯑꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗꯣꯔꯦ ꯃꯥꯃ ꯁꯤꯗ ꯂꯩꯔꯦ 이롬바 누가 나타나 로바 파모 하오니다 이나마나 통만이나 나타오서 합해 하지 나타오서 야래 하지 마마기 마루만 비리 바뱀나 sida lay de koy su sa do re
ลอยจริงสักตัวคนมาจำปลาคุยห้ามจำเตียงบิวไม่ยามจะพุ่มเด็กเลยตู้ไม่ยามเสียขบ้านไม่ยามสิเดียอันนี้ตัวนี้สิเดียโอ้เสียจูบสิชุบานอะไรกว่า เชื่อสูบยังก็ตอนนี้ทำให้กันมา โอ้ มาสานเอาคนเดียว ชุบานรู้จักตัวไม่ยามสิไม่ยามขบ้านจะจำเตียงบิวฮัส ไว้ตรงนี้เดี๋ยววันนี้มึงก็ได้บอก ขบ้านจำเตียงเหรอโอ้มาสเตอร์ปรีได้ด่ะชิโร่อามุกแค่จะเอาขึ้นด้วยหรอโอ้ให้คุณหาไปให้หรอทุ่มไม่ให้หรอ อันนี้ โอ้ เอาหัวหนังก็เห็นแล้ว เด้อแล้วคุยชุบานเลยหาตัวเลยก็เลยคุยคารวันขับไปชุบานเลยเด้อคารวันขับไปชุบให้ตัวนี้ আমি শিওর কি আর দিন পালি জানা তো পালি โอ้เจ้ามาดิ না দাম যাবে না কি দিন ฮะ এই যে কর্ম মে আমি চাকো বলো ฮาวายทรัค ওই গ্রাম นะยังงังละ তুই বিন จะได้เลยมุกทรูบีปัมบีจะได้เลยกว่า ฮะ มุกทรูบีปัมบี ทางเราก็ได้ ทางจริงจะได้เลย คุณจะมาช่วยชาบิดูมาสิย้ำให้เนี่ยว่างามปูไม่ต้องปูมันมาตา ใช่นะก็บีมาช่วยชาบีก็พาเสียงวะ ปูแท้คือปูที่ของไม่ปูได้ชีวิตคงชะกายชาจะรู้ว่าจะต้อง โอ้จำปลาเฮกปีเดียวจิยุ่มตะปูนะวะนั่งได้หับด้วยนะ นั่งรับพังได้ป่ะ จะได้เลยยานี่ด่ะอาเบมามาจานะสู้จำปลาเฮกปีดีเบมาก็ได้ยังไง เร่งงานเช่นบ่ตัว อ่ะเฮ้ยเฮ้ยเอาสิกะ ก็ไม่ถ่าย ฮะเซ่ยังไงก็ได้โน่เหรอโอ้ว้าวฮะว้าวเซ่เนเน่ชมไม่เห็นแกก็ไม่เห็นแกก็นี่เลยดูนะ ตั้มไปมองต่อก็เขา เลยเลย โอ้ยแต่ยังมันเรื่องเขา ฮะเซ่ยาเลยมาใส่ฮะ อ๋อทางจริงอยู่สิเด็กพี่ละไหมเดี๋ยวนะจำปลานะสิได้เลยก่อนใกล้ทบีชูสิได้เลยนะพันเซียมในใกล้ทบีที่ตะการวันขับบีเฮ้ยใกล้ทบีชูพูกี่แกเฮ้ยหางจิตMa'am chắc chắn tôi phải nghe hôm nay thì mấy thấy đó Alex chụp này đi ma'am mà em nung ai xí xí mấy nào nung xì bấm cho lấy đi nung xì và ngà ní sẽ lấy đấy xe nang mà mình đồ xài cho hai đồ khẩm ta hai đồ rồi Bertina nang gidi thasna mình xin jam phật rồi mày ai đang xin chị sáng nó đi ngồi chân ra đôi đầu đi qua Oke ke mama. Oi mama. Matang la ko sula ke mama. Thôi chứ hành đồ đấy. Thì đây là hành với po chay cho mẹ ám happy đấy. mà tôi sẽ ai khá yêu của À cả sao phụ rồi. Để bôi mẹ ám happy. Đã sẽ cái hôm gì sẽ thả bên hai trọ. Chính cả. Ồ.
ꯀꯤꯍꯣꯝꯁꯦ ꯑꯥꯗ ꯂꯐꯨ ꯍꯧꯔꯤꯁꯤꯗꯅꯤꯀꯣ ꯀꯤꯍꯣꯝ ꯊꯥꯔꯤꯁꯦ ꯑꯗꯣ ꯗꯗꯥꯅ ꯍꯥꯞꯄꯤꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯎꯔꯅꯤ ꯗꯗꯥ ꯑꯗꯨꯗꯤ ꯆꯧꯒꯦꯀꯣ ꯗꯗꯥ ꯄꯄꯨꯅ ꯊꯤꯗꯣꯏꯅꯤ ꯃꯥ ꯇꯨ ꯉꯥꯏ ꯂꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯟꯗꯣꯔꯛꯏꯅꯦ ꯃꯌꯥꯝꯁꯦ ꯑꯕꯦꯝꯃ ꯕꯥꯏ ꯕꯥꯏ ꯑꯕꯦꯝꯃ ꯕꯥꯏ ꯕꯥꯏ ꯑꯣ ꯂꯥꯛꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯃꯨꯛ ꯊꯦꯡꯅꯈꯤꯗꯕꯅꯤꯀꯣ ꯕꯥꯏ ꯕꯥꯏ ꯗꯗꯥ ꯏꯅꯝꯃ ꯗꯦꯕ ꯂꯥꯛꯑꯣ ꯕꯥꯏ ꯕꯥꯏ ꯑꯉꯥꯡ ꯄꯨꯔꯛꯀꯗꯩꯗꯤ ꯐꯨꯅꯤ